Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam di oiba maru oiba i-pau sing patukuna khanghanjari. Mirolanadi school gi nupimsa singda Russia na CLP duna puning thokatadawi. Moscow July 5 Russia da angang popui chang yamna hantharaklingai cherak asida Russia da laiba region singi school singda tamliba mahiroi nupimsa sing Mirolanadi matamda makhoigi nangna pokliba macha sing adu yok thakpada mating oinanaba Russia lengakna rulers lakh ama haibadi charakna dollar Chamapan rompi gini haina news agency asina reporter ni Russia lekana lakolak liba khongthang asi lepak adugi region tarada angang pokwi chang hantharuktuna lepa adugi demographic statistics ta senior liba asi senior liba kya adu mapung phana laksimba ngamnabagi pandamdani Mirolanadi nupimsa singna sethang pinabagi scheme asi kumja 2025 ki March ta pangthokibani amasung thorum asi mapung marai pharaklaba nupimsa sing khaktada chanagani hairi Russia gi oina angang pokwi chang asi nupi amana kumja 2023 da 1.41 khaktam oiri lepak aduda angang pokwi chang hengalak nabagi damak Russia lengana Mirolanadi nupi school gi mahiro singba siagi mateng pinabagi thoksil asi pahalkani hairi thoksil asi gi saruk ama oina Russian Public Opinion Research Center na pangtupa survey amada lepak ki thoksil asi bu Russia gi mioi chada nifu hundoina sogatli aduga chada nifu amana thoksil asi mayak laiki Russia na Ukraine ga ungkhanal padagi Ukraine gi mathakta landaba hokibadagi lepa adugi lanmi lakh aniga lising yangkhai rom sikhiba asina lepa adugi demographic ta chawa sinaba warkibani hairi amaronda Kukigi Soo group singi mihut singa home ministry gi official singa mifum pangthokuna ground rule sendokpagi matang da khanakre Manipur gi lengang ri February 18 2024 da su agreement ta yaroi haibagi warep laukrabani UPF amasung KNO ga thamnar pasu agreement na Kukigi militant lising aniga chani rom council United Camp Tarag Marida Lady Haina reporter Kli New Delhi July 5 Mamang Thagi Mapanda Kukigi Fruki Suspension of Operation Shoot on Riba Kulai Paiba Group Singi Mute Singa Ihan Hana Ministry of Home Affairs na MHA gi Mute Singa Communituna Mifam Pangthokraba matung dagi ohumlak surapo oina ngarang Ministry asigi Mute Singa Kukigi gi Shoot on Riba Group Singi Mute Singa Paminaduna Sugi ground rule sendoksin tawbagi matangda khanakre hairi Pawgi agency asina mifam asi matangda Tarupa report na hai Kukigi Soo on Riba Group Singi Mute Singa MHA gi official singa ohumlak surapa mifum adu ngarang pangthokibani mifum asida sugi ground rule hongdok hongjin tawba amasung sugi camp sing relocation tawbi matang da khanaki hairi matang sida palhoba yabadi MHA gi official singa su tawnarkiba group sing asi mute singa mamang thagi mapan amasung taraga tarukta tangkang adi rathokna unadunu mifum pangthokrabani su group ki mute singa ngarang unadringai gi mamang da jun kunsa da amuko kokomi amasung fox ki mute singa su MHA gi official singa Delhi da unadura mihum pangthokibani adum oinamak jung mapanda ihan hana pangthokibani mifam aduna kumja 2023 gi May 3 dagi Manipur da thorkiba palu masal gi irang gi chahi ani gi matungda ahan ba pangthopa mifam oiki su tamriba Kukigi khulai paiba group sing maikai dagi legislature gi power yawba union territory ama kuki miyam gi damak pi da mani haiduna demand tawribani narang pangthokibani mifam adugi matangda su group ki mute singa phongdokibada ahanba oina mamang thagi mapanda wari sarkiba adugi matungdagi singtharingai oiba khumang chawsilakre haiki tugi yanaba asi union lenga ka hokibu kumja 2008 dagi thamarkibani aduga mamangda home ministry gi maikai dagi di maitai purupna tabo hu singda natna leiba su camp sing tongan mamhumda hongdoknabagi direction pikrabani aduga ngarang gi mifum adi asidasu wahum adumak nahuna ningsingbaga loinena sugi ground rule bu MHA gi official singna review tawki aduga makata na nakal anigi mihut sing unaduna mifum pangthokigani hairi pangthokibani hairi Kukigi militant sing asibu United People Front UPF amasung Kuki National Organization KNO haiba group anina konsinduna sugi ayaba thamakibani ahanbada yanaba asi Assam Rifles katada kumja 2005 tagi hauna tawnarkhrabasu kumja 2008 tagi di yanaba maikai singi manungda Manipur amasung India lenga yaksilakibani adum oinamak May 3 2023 dagi Manipur da tangluk maselgi akanba lan thorokadagi February 29 2024 da Manipur lenga ki maikai dagi di su agreement ta yaroi haiduna haidokrabani agency ki powers na makata na haibata haujik UPF amasung KNO gi makada laiba su group singi apunba gather sing ani gachani rom lairi aduga makoi asi Manipur gi singi district singi designated camp tara mari da laipani makoi da thagi oina lupa lising taru ki stipend gi senfam pidun lakpani aduga kumja 2008 tagi na sugi yanaba asi sahi khudingi sangdo khalakibani adum oinamak May 2023 dagi irang thorkibadagi yanaba asina konsiliba Kukigi group singi militant singda stipend gi senfam piraktribani hairi
Maka tarpada mihapagi maral siramba mioi ama chahi mapal wild jathar lab matungda ko na maral leitre haiduna lauthokre Imphal Jul 5 ngasi dagi na chahi tarak ni palong gi mang May 13 2007 gi numidang pung mapal makhai rom tarpada matamatu da masagi chahi kunthra ga taruk khatamak suriba moirang them khogen ko ba mioi ama Singmai police station na koliba ningom thongjau taba lambi gi mapanda haksangi mafum kharaga soktuna wakal manglaga tadun lembragi hospital ta pukatuna laikana bada kanbangam dana laikidaba thaudoki matangda matam adugi IPC section 302 murder/30 ga 4 gi makha singjamai PS na case FIR number 136 bracket 5 2007 lokatlaga ko na wild chathaki ba mioi ama chahi mapan chupna wild mayok na labo matung ko na maral leitre haiduna lauthokre Uripok Chera Court Complex da leiba Session Judge Imphal West Umkham Rothar gi ko na case asi wild gi matung ina evidence sing lawri thabak February 23 2016 dagi hawraklaga May 26 2025 fawba wild chathaki bani numit asida case asi aruba wild chatharaga reserve tawtuna thamkiba judgment na May 13 2025 ta open court ta lauthokhi bani thado asida moirang them khogen wakal mangna taduna lerambata natana ye thangba lengjumda I thokna solamki amasung ye thangba khajai amasung lukhamdasu solamki hairi mahagi akokpi moirang them bilasini na thado asi thokra matung mathangi numit May 2007 gi ayupung tara rom tarpada complainant oiduna singjamai PS ta report ama file tawkibani adubu wakal mangna laikidraba M kogendi ahanbada Rims Hospital gi casualty ta pukatuna lying laba matungda sija hospital la makhatana lying khibani adubu mathangi numit May 2007 da kanbangam da lakibani hairi thado asi matangda local pa case ta police ki maikai dagi ningom thong sairom layak dagi yenkokpam Hemanta chahi kunchal taruk apoko wai ibo buna accused oina sas lawaga khongnang phaitek pidagi waikhom dayal kogami oi amabuna ko accused oina sas tawkibani thaudo asigi investigation tasar pada laikhidrabagi hakchang postmortem examination tawbuda thaudo asigi investigation tasar pada laikhidrabagi hakchang postmortem examination tawbuda executive magistrate amagi mamang video recording tawbiu haipadagi district magistrate na ya piduna video record tawga postmortem examination pangtokhi laikidabagi haksang imungi myosinga kusinaki police ki maikai dagi case asigi investigation chathara matung March 2014 da charge sheet thangalaki ko nasu January 2016 da charge sheet asida yumphum oiduna accused amasung co accused ani gi marakta IPC section 302/34 gi makhada charge frame tawkibani case asigi wild mapung phana lojingai April 18 2015 da police na co accused ni haiduna charge tawriba waikom dayal laikide mahak laikidabdagi wai hemanta khakki matakta ko na wild chatharki bani adum oinamak ko na forensic expert sing report postmortem examination sing report yauna prosecution witness taramathoi exhibit taragmanga material object mapan nachingba examine tawki wild ga mari lenana court ki maikai digi patukam thokpa thabak sing patukna wild chatharpada laikhidraba M kogen asi blood force amana makokta sokhan badagi intrachronical hemorrhage tokpadagi laikhidabani haibagi report ama postmortem examination tawkiba aduda case asigina prosecution witness member nipan okiba doctor amana pirki adum oinamak case asigi investigation gi matung ina charge sheet ta why hemantabu accused ni haidina police na charge taw ibasi informational evidence singaiti amasung mahakpu maralaiba miu amani haiba yaba adum oinamak case asigi investigation gi matung ina charge sheet ta why hemantabu accused ni haidina police na charge taw ibasi circumstances evidence leite amasung mahakpu maralaiba miu amani haiba yaba chain of circumstances leite haibagi argument mahaki maikaida lekriba council KH Lokesona Kota submit tawki prosecution ki maikai dagi su M khogen na laikhidaba asi postmortem examination report matung ina homicidal in nature ni haiba wafum court submit tawrabasu wai hemantabu M khogen laikhidaba thawdo asida cheni haibagi matik chaba evidence prosecution ki maikai dagi putokpa ngamkidabna ko na mahaki matakta IPC section 302/34 ki makhada tawkiba charge adu dagi accused oidi haiduna lautokibani Losrakpata Manipur Top Trending News pu nungsibiduna share amadi subscribe tawbirambagi damakta haningai litna thagatpa phongdoksari amadi tungkoina miyamgi seba tawba ngamba oijagi haijari